Pausede yumpam uiba mar uiba pau khara update tawjari. Nongdombam berinbo amukhan bihut oina thagalakpada SDWA na nuai pa phongdorakle. Super agent nifuga humdoina selgi mateng pangkhre. Miyam gi phangkom tokwa sakthung mafung phana phangan gani loken. Funding agency singdagi senthang law duna sothaduna leriba Manipur semkana ba hona gani rammoiba. Yausangda irangim hota sanabada mai onselasi. Mikal da mai pagau drabasu school gi miyam santhok laina hingan gani Brenda. Yausang kumai da mitai mayek iwa sangtam na basu afiu Milal. Governor amadi CM jangda tongan ba AC gi MLA sina yausang gi ba jai proposal piragle. Malem da COVID laichat sandop gi chang wang khalakli ba si mibai ningai ni WISO. Makatarak fa mapungoi pa pausing da BJP legislature party ki leader khan bangam driba asi party manungda mot khetna balai bedagini CPI. Haukiva mastara the Manipur State Legislative Assembly upon basit hompogi board masing tiva the punna sit kuntragani to fangtona absolute majority fangrabaso. House for BJP legislative party ki leader khan bangam dribasi party manung to chawna khena balai bedagini habasi miam na chingnaba wafam ni haina. Manipur State Council MSC Communist Party of India CPI ki serol na haire. Serulas na hai matam chana BJP legislative party ki losing ba khanba ngam dabadagi anubalegak semna da governor da dabi tawba ngam dabane masigi maru abadi mai faklaba masak nai ba BJP losing ba singi marungda iramdam ijati vo mangum da pukana da ba amadi atai state sing hidana fa ngam na ba thamoi sengna ka thokpa ngam ba aseng ba losing ba yaw da badigi ni haire. Prime Minister, Home Minister, BJP President amadi party asigi makok thong ba losing ba kya na yamna toina thagatwa Pangdok na krava anagisi minister N Biren Singbo atu bada BJP legislature party gi leader wena da bagasi forbom haki maming phone law thok tripasi family politics ta khong thang jilobagi maram oigani habasi Prime Minister Narendra Modi na Marstara gamari da family politics sakoloi aike ba pauselama Marstara mangagi local papers in the phone rakpadagi miamna nimfung oida ngangna bahura ki bani aire asing laba basic number fanglaba national party bana mikal ki pal law thok ki bana bit tari ne Helak laba forward legislature party ki tangdang ba leader makhan bangam triba seraka sida tangai fatan nasta leadership ki pautak makha da nawa legislative leader amakhan da chief minister ge pham bahel laba su laga mara chethan ba ngamloi ano ba minister sindok na ba BJP amare sing tokai ba kem kya tawna gani masina rega sasan da chaun afan ba thogan gani loinan misam biam da chaun ko thong cha da ba bayung dan gani maside hau ki ba sahi manga asda biam da seng na khang na khra bu wafam ni haina chu cherul asina makha ta na phong thoragle Atau pau amadana Yausang kumai ki mingda ka henba thong chatadana ba mama mapa sing ki asoba thong love you kada Yausang kumai ki mingda ka henba thong chatadana ba mama mapa sing ki asoba thong love you aina coalition against drug and alcohol kada information and publicity secretary konthong bam anada thadurak ba cherola mada bangdorakle Serola sanhai yausang kumai haibasi hindu lining sat pasing holi kumai ga lamda masigi hana sana rambal lai kaithel Kava Auri Angel Chong Banasing Batorom Singa Tosin Jansinaki Orakiva Lamdamasiki Chauraba Kumayamane. Adoka Kumayasiki Tonganva Masagambadi Yauksan Pamit Panga Tarani Waling Madam Dagi. Hauna Yauksan Sana Bagidamba Migi in Koltaki Wa Amsung Charuna Sing Bahuranduna Amadi Kovi Aluna Sing Bahuranduna Sabaki Fatrava Janavika Ngangsing the Toropa Sine. Tasing Naharaga Dikumi Asigi Asangba Masakadudagi Hongkong Laga Itak Irang Amo Oina Satkiduna. In Halakliva Lamda Masaki Naharul Kanang Sin Fajinaduna Amade, Hanadaki Honamay Kaba Chinsak Sin Naraklava. Angang sing the Mahafa Gimiak Makata Natok to Yaksang Kumaki, Ming the Maning Makatam Lagli. Magoyo to go Pulu Badaki Mapunsida, Maheka Vachinjak Amadasin trip Agang Kiaso, Maheka Vachinjak Talachurak Nabagi, Asover Lampia Boyrake. Learning the Kumayasaki Ming the Sahino River Abadi Kalaklivi, Nabi Masas and the Lambida Tauri Tatva Adokanapama Sasing na. Mayaka Vachinjak Sassin into the Lambida Gari, young Taubasing na so. Lambiki Kudung Tiva talk to the Mamal Japlaba, Punsikia Mangbagi Tautokia talk the Vanate. Rims the operating microscope thadokkhre. Rims Hostalgi Ophthalmology Department, the Nauna installed of operating microscope ngasi Hostal Asig Director Officer as Santana Rims Hostalgi. Operation Theatre Complex the thadokkhre. Ngasi Taromado Kamar Ilina Head of Department Professor Y. Sing sweet ngamba Medina Fongdoki Pada. Now installed Taurava microscope asi Yamna Kumang Sausilaba microscope sing Gipanung Damane. Notice India gi Masina Hanban stole Tovani, Masi intraoperative OCT the Avret Tawasungami Aikebagaloinana.
नौन इंस्टॉल तौरब ऑपरेटिंग माइक्रोस्कोप असिना मणिपुर की मियम जाउन पोस्ट ग्रेजुएट अमदी अंडर ग्रेजुएट माइरोय अनिमक्तसु कानाबा पिरगनि आइके ngasi thorong matu rims medical superintendent professor and sajib ophthalmology gi department gi professor Susitra faculty member sing senior resident mairoi sing amadi staff sing saruya gi formalize taunanaba draft notification thokre road transport and highways mantraloina inter country non transport personal vehicle rules 2022 cover draft notification amatha asigi taraga darukta thokre Harbour rules asin atofa lebak sin register over non transport gari sing bharat ke ngam kai manung da sanglak fa amdi thongraba matam da sathok sasin gi thong formalize taun da bo wafam thamle inter country non transport vehicle rules ki makha da sin river gari singa lebak asid leiringi manung da makha da piri base sang sing asi loina tuna sat kada bane Chanda River registration certificate Chanda River driving license natragana international driving permit madhau tawa amba hekta Chanda River insurance policy Chanda River pollution under control certificate amma horok from lebak du da chana rabadi karigama mathak ta palibasi sang singa si English nadava loan amada warabadi piribu authority du achumbani haina taklaba English translation amma asengba se sang du loina kadabani Bharat nataba atoba lebak ama hekta da register tawba motor vehicle sang bharat ke ngam khoi manung da passenger amasung poje puthok pusin tawba yaroi Bharat nataba atoba lebak ama hekta da register tawba motor vehicle sang bharat ke ngam khoi manung da passenger amasung poje puthok pusin tawba yaroi Bharat nataba atoba lebak ama hekta da register tawba motor vehicle sang bharat ki motor vehicle act 1988 ke section 118 ta makha da piri basana kanglon amasung sana vadhap sing ngakna chatpa mathau tai How give a fung could marry the 0.8 ki sang the mute that it pos the boy ke. How give a fung could marry as the mute Sanipan Humpodra COVID 19 test over the mute that now the COVID 19 positive or Kivagaloin in a positivity rate chada 0.8 the lady. How give a fung could marry as the license as the mute and he sian crea at a money for like a kick health department keripona ire. How give a fung could marry as the positive or keeping at the Shishi for the ama Imphal West the home Tabenglung the ama. Thawalda amadi ukhulda amane positive orak sing asi tharaga apun confirm case lag amaga lising kuntra ga taret somna kuntra manga sokre hausu pabada apun balai khidaba masing lising ani chama taraga ni fan sokre haire hauki papung kun mari da mioi taraga mathoi discharge tawke mioi sing asi tharaga state asi apun ba mioi lag amaga lising kuntra ga mari sanipan somna tare recover tawkre recovery rate cha da marfutra ni fantastic home taret jawre hausi active case da samaga somna ni fan laire Pungkun mari is the COVID vaccine lising a discharge marfuga hum doi kapke. Hausu pawuda state asigi apun bados lakun gatarit lising umfuga ni thoi chani umputra ni thoi asigi manungda han bados da lakdara ga manga lising kun ga manga samri kuntra ga ni fanamade. Ani super dos da lakdara ga mathoi lising umputra ni thoi started umfuga hum doi kapre. Precautionary dose da lising umpu mari supna umputra mathoi kapke. Loidana hoki ba pungkun mari the D-type oxygen cylinder Sani kuntra ka daruk amade B type oxygen samatara mathoi manipur ge tongan ba layang changsing da phangan ge Khangapuk ta JDU ki election review meeting pang thokre asomba ki tamak miyam ge lekhi gani jado mane Taraga ni thoi chuban Manipur state assembly election da Khangapuk is da Janata Dal United ki mere poi ki ba thoksom jado mani da vote ka ba amok da ki matang da miyam ge election review meeting ama Khangapuk mai lekai da leva JDU candidate ki jum da pang thokre Mifamatu kamari ilena Khangapok yesida JDU ki mere poi ki ba thoksom jado mani na hai ki bada Election haibasi amuk tang na loibanate asomba ki tamak miyam ki tam lephi gani miyam na aki akhang lebi gano miyam gi mang thana thabak tawgani amade singlida I marik amba forward seli ma kai miyam gi thawal taw ki gani khunggang asi ingna sikna nungsi chana lemenasi haraduna bot leplebani haiduna aikhodi miyam da khurum tuna leiringai da adoba amana gunda tawduna yum thu gai ba nabi sin na mai kapsin ba ki hanba kyamarum tawi ba sing adobo miyam na janing bra an hangladuna dogumba kian kangan ba tawrokani anasu thajarude haike Manipur ki Minister oina volaching bakhanba laitre NPN Central Leader na level pa firep da sakani TS Biswajit Manipur ki oina BJP Legislature Party ki loching ba kanana oigada ge aiba awjik ki oina Central Leader sin law thok laitre media na wakhala sagat pa pauna party manung da wakhal tana da ba thogan na ba sinbi kanu ana caretaker Minister Nongthom Berena phongdokre New Delhi da ngasi halakpada Impal gi Berti Kendrajit International Airport da permission hangba wahangi pawhum da caretaker Minister and Berena hai
BJP yamna mafung mari faraba amsung taksi kasi leiba party amane makoina Delhi da chaluba asidi handak da pakto kiba mikhal aduda mataw karam na BJP na mafum khara da sot thawbano setgia yamna soi kiba ge haibana singbagi matang da review meeting yawba chatkibane parliamentary vote ki mifam aduda makoina tonga da pangtho kibani maduda manipur da chaliba makoi ahumba yawde makoi khongchad aduda zevena da unaduna haukiba mikhal da mataw karam tawna mirep khara maithi banang kibage kanana vote fangani fangloi sit kya yamna soi kibage soi kidabage habana singba review tawkibane party ki legislature du singba khanba khandabadi parliamentary vote da japjakadabane social media da thorakhiba pawdu wakana sagatpa paw oigani haujuk fawfi ki wen state da sigi lu singba khanbagi matangda official oiba e paw amada khangalak balaite manipur ki dam khiramasi yangsin na observer hafkre amasung makoi imphal da lakhigani media na wakhalna sagatlagi irakiba pawna aikoi masal ki marakta wakhal tanadaba thogan naba honabigano party na lorokpa fire padu bot taram okani hiramasi ki matangda karigumba serol amata phangba laitri aina magna makha takhe nongtil pung ani rom taba matamda pung ani minute tararom taba matamda indigo flight da caretaker minister and beren galweda na delhi da ki imphal dhala khebe BJP Manipur Pradesh ki president Sarda Devi na pawmisin hangba uhangi pahum piraduna ai BJP ki lusing bakhan bagi matangda parliamentary phone aroiba fireb lobagi charol hauju papu ki wena phang balaitre maramudra chief minister kanhana oigada ki aiba hauju ki wena chap chan let phok balaitre media da dhora khiba wafum asina sumpa warabadi maduga mari lena ba che utpiyo party ki legislature lusing bakhan bagi wafum base yausang batung da observer laglaga laptop kani haike handak Delhi da chaluba aduga party ki wafum wafum sing mifam pangtutuna khana ki bane leader khan bagi matang da wafum abu phongtokna ki de party manung da masen makai tha balaite flight da pulap chat khraga tongan halak bagi matang da bangna hai namit adu da Delhi da pangthok da mifam mato nangnarba chatkadaba flight ki ticket phangnadabana charter flight da puna Delhi da chatpane gasi de ticket phanglabana tongan ba flight da halakbane party ki office da bambula thakiba adugi matang da mangna hai madu nahasna process loisilakadore aiduna thaba oigani madugi akupa wafam maki thoidokna khangbalite amarom da manipur gi dawna sem gudar balenga kasida chamnesar oiragan hana national media da ngarang tholakiba paw adugi matang da thongju ACG MLA thongam peswasina comment amada piu haiba yakidre nakala marom da mars kolum doi fawda CM go saklawra yai manipur gi minister kana oigadagi haiba laptop na da mangjong da observer hafkraba union minister Nirmala Sitharaman amaso Karen Rijizu tha asigi kunda imphal da laklaba yai makoi ni imphal da hek thunglaba ga BJP gi MLA kuntra ga ni thoi party office da amam toina unaga dawre MLA sina makoi gi lusing ba kana na oigadagi haiba do laptop gi mahutta party gi high command da sina thoklaba yai asumna MLA sina amatu ena yanaba amagi makada center da matik mayai bomba sina khra batung da high command namyoi ama BJP legislature party gi lusing ba habla kani budget session ama March manung da phama wadavana lusing ba habla batung da afaba numit ama yengnadaba yengadavana lakliba March kulum doi faba gi mung da minister wasak loraba yai atopa pau amadana Salai gi founder naringbam Samarjit Court na Matam Kharagi Bail da thadokkhre NIA da lokot for ever amagamari lena na harma kai kisum sang da lerkiba Salai gi founder waramba naringbam Samarjit masala yengnana bakidamak NIA gi special judge na zon kuntra pawa interim bail pikre bawasana hai imphanda leiba NIA gi special court special state medical phone pikhalakba aribora magi matungina ekos oriba naringbam Samarjit ki harke interventricular septum da ecogenicity henkale makhata ba laying chathana ba hona bada jenims da khudong saba leite borasana pikhalakpa report ki matungina ekos asigi masada chronic hepatitis C infection kidney gi oiba anaba biopolar affective disorder na singpalaina singlai aina palle Korasina sathariba research khara ki matungina ekos asida nariba laina sing asin ingthina laying hodrabadi ekos asigi punsi da singnarakpa oibi yai aina khangle Special state medical fort asina sumhaki medical document sing asi pikhalakpana multi speciality hospital sing da layingnarabagi mathau taba sing ekos asida lay ekos asina bill da layingai manungda chathabam thokpa laying pathap sing chathaba da su agai ba layroi amdi court ki pangthokada trial sing su kaidana adomu pangthokani ari Naringbam Samarjit interim bail da thadokliba asilupal lakani ki PR pon thaman ke masida sunatana sanpam adugi securities adi amasu thaman ke bail gi matam loiraba matung 21 masa laktuna court sida surrender tawgadabane 21 asi bail da lairike manung ta case asi gamari en kana komba amata da ki hen khangan mata singba amata sathabai yaroi
लोइनर कोर्ट असि एब यौदन स्टेट असि वांगबदा चटपसु यारोय मसिदा नतना सही असि मास्तादगी हौदुना था खुदिंगी अरोइब सेउलदा मेडिकल रिपोर्ट्स कोर्स असि लांगतकदबने चालू खुदिंगी थांग नुमित लंफेलदा लेरिबा एनआईए के ऑफिस दा नमिजुंग पुंग 12 फाउबगे मनुंदा लाक्तुना अटेंडेंस रेकॉर्ड तौगदबने करिगंबा एकोइस असि हॉस्पिटल लाइंग बनत्रकन ऑपरेशन तौबगी तंगाई फदबा लेरगासु मंगजौना नमहाकी काउंसिल दा एनआईए के लंफेलदा लेरिबा ऑफिस असि खंगलंगदबने हाइरे नेंसिंग याबदी नारिंगबम समरजितना महाकी हक्सांगी फिबम फद्रे मसा लेयंगना बपेल पिबिना बकायरगा एनआईए की कोर्ट हाइजरके मागी वकचिंग अदु तारब तुंगदा मेडिकल फोरम सेमदन समरजित के हक्सांगी फिबम कमदबगी हाइबे हिंचना डायरेक्टरेट ऑफ हेल्थ सर्विसेस ता खंगन के बलिग्रे लुपा करोड़ अहुम मखायरुम की ड्रग कोनना अमा फारे कक्सिंग डिस्ट्रिक्ट पुलिस की कमांडो टीम ना मियो एम लुपा करोड़ अहुम मखायरुम की वेगदबा यामला बमे एक ड्रग कोनन इंफाल मोरे लंबी की कक्सिंग लमकायदगी ngasi no bejung babatong pungamorom taba patam da fare police ki pauna hai faraba miu edu ki maming thanglen mang haukip sahi kungani fan suraba miu esi more 1 number 7 dagine nagala marom dana kedar ama fare thajaba jaba paw ama fangbadagi bestopur police district police ki commando team na lo na thingkraba la lawlu KCB ki active member ama pangai yaria dagi ngasi pung tara makharum taba matam da fare police ki pauna hai faraba active member adugi maming yaikhom tom mitai sahi kunga daruk apokpa Wai Kamla Kanta Mitai Kawi Impal West ki manung chanba khagem pali panthak dagine Makhatarakba atopa pau amadana Malem de COVID license chandopa ki sang wangkhalakliba asi mi painingai ni WHO Hauki fatha amarum asi da malem gi wina COVID license chandopa ki sang asi leptana hantarurabagi tungda to handak tongan ba lewa kharada paktak na sandorok tuna amukhana lockdown thambagi fibamda lakliba asi yamna mi painingai ni Maramasini piyamna section thawang lokot pa tangai fade and the World Health Organization WHO na khangalakle WHO gi head Tedros Adhanom Ghebreyesus na pamising da wangang latun ai malem gi na covid license amukhana paktak na sandorok pa thengna riba asida leba khudimanga section thawang lokot pa tangai fade license maram oiduna China gi Jilin province sauna Asia ki leba kya da lockdown chalai ba hona krabani masigi sumathakta malem gi ona license asigi phim khara makai cha farak padagi Test bagi sangsu handaki ba sna positivity rate nem na thengna bane hataga mohana covid license santo pui sangwang kalakli ba asi omicron gi subliniyas amu oriba BA.2 asi pakta dan sandorok pa maso laibak sing de covid ki thamlam pa ating pasing handok na ki ba sinane laibak khara da test bagi sang yam na nem la basu positive bagi sang yam la wang pa thengna re maram masana license asi hina pakta na sandor lamba ya bagi Oithok leiri masi leba kharada covid ki vaccine kapagi sang nemba asina so so maram moi gane hauki basayot amaram asida malem gi oina covid chandopagi sang asi sadani pan hengaton myoi million taraga mate positive hoiki loina myoi lising ni fogo hum doi seke masi gi manung da South Korea amadi China da khwadi gi jamna positive hoiki ba made sibagi sang wang pa thengna ge Africa gi oina su laisa da si chandopagi sang chada taraga ni thui hengat ke loina na sibagi sang na chada taraga mari hengat ke Europe wi oina di positive obigi sang cha da ani hengat ki adobo si bagi sang de leng na laire expert khara na phongdor pagi matungina tha asida Australia Germany Switzerland Netherlands amadi United Kingdom da covid ki anubowe ba mamayong nari haire hari bowe pasi Omicron ki BA.2 asina thogan bowari adumai na positive oiba thengnari vasing asi ka hena phibam lona nasin badi oidre asomna Europe ki lebak sing da covid positive obigi sang wang khalak diba asina America da su atumum tam da wang khalak dra hai bagi me pai ba laire maramasana biam na covid ngak tok na da basana ka lon cheng makhata na section ngak na chat bagi tangai fada ba lai aina sumhana makhata na haike record oina namit ni fuga manga negi marung da sakiba defense body gi mathon tare ki building rasna da sanga khre in house hybrid technology sin da record amoina somna gi namit ni fuga manga negi manung da DRT ona sakiba mathon tare ki technical facility amanga si defense minister Rajnath Singh na sanga khre Fifth Generation Advanced Medium Combat Aircraft AMCA puthokna dabagi daba Bengaluru da R&D facilities when sinagadaba in-house develop hybrid technology sinatuna mathon taret ke building adu Defense Research and Development Organization DRD nadumin ifuga mangadi ki manung da saki bane Aeronautical Development Establishment ki Flight Control System FCS complex da saki ba mathon taret ki building adu ki Friend area at square feet lakh 1.3 igene UAE cargo jahaz lukre crew kuntra ke manung dagi taraga tarukan kre United Arab Emirates ke cargo jahaz sama
Iran manaki Gulf da lukre masung sagol sinumita kudung tiba samudra adu da tiba masung kan bagi tabak sa tabada jahas adu ikuru kuntra ge manung dagi taraga taruk kan kre an Iran gi media na fungdo kre asal lakuya hidang pam dagi sarok na kilometer jangkairum lapada karfuba jahas adu lukibane haina mafum adu gi maritime protection L'officiel amana state news agency IRNA da haike nongsingi phibam fattaba masung nongsit kanba maram dagi resku bazal omna makhoi gi mapum adu yawa kamdrege ki mamangda jahaz adu ising lukhian official adun haike emergency team ching hona badagi jahaz adu gi crew kontra gi manungda taraga daru kanba ngamore aina Bushehr province ki crisis management director aduna Iran gi Tasnim news agency haike hauji thiba khangdriba crew member taraga mari hauji makhata na there asal lauge manaki ising lamjing adu nungsit kanba masuk asobe that ifom singidam Iran gi weather service nangara red alert amathoke kodong thiba takraba jahaz adu ki makha marik chumba warol sing official aduna pikide nongsub lebak sing ga tangnaba mari sing laina jaraba su United Arab Emirates na Iran gi asoba lalol etiki partner amo ina leire Aribida content sing asigi mar oiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang beri pun nama petaka sari channel lesena tum tekan narabadi subscribe to bi tribesana subscribe to bi romboloinana like and share to suka wi godop nama po amakhana thakasari